Hello everyone, welcome back to the channel. Mayam ngasi din yenga thongba ko. Ado yengminarse adum ai makha ta haira roige background is sei thajal lamnina aduna smainum hanin main thonga main ha chala dum loire yengminarse Laksinuna tamoida saktam nangining TV Laksinuna tamoida saktam nangining TV Oi haloy lamlan makanagi Nang gini nang say gini mapoku dingi nang say gini nang gini nang say gini mapoku dingi nang say gini Se tenjai tim kare mid gang do na ying lakpada thamoi se tenjai tim kare mi nok tu na nok lakpada thamoi se kai halle saghen bi nang ina tauda ngauda ba kana leiroi faja bi nang ina tauda chakta ba kana leiroi ai gi thamoi se pukre nang na nang say gini mapoku dingi nang say gini nang say gini mapoku dingi nang say gini Satpirabadana Aigi thamoigi leikolda Oi birabadana Aigi ponsigi konglo Satpirabadana Aigi thamoigi leikolda Oi birabadana Aigi ponsigi kongloy Pamlude atopa kanabu Iyeng laroy lamlan bi kanabu Aigi ponsina Saghen bi nang ginatawda Ngauda ba kana leiroi Fajabi nang ginatawda Chakta ba kana leiroi Aigi thamoi se pukre nang na Laksinduna thamli thamoida Saktam nangining TV Laksinduna thamli thamoida Saktam nangining TV Oi haloy lamlan makanagi Nang gini nang say gini mapoku dingi nang say gini nang gini nang say gini aduga chaba video di mabani channel da hapabane aduga mabani link to description da hapamage adum changa yengshanbiro adudi sumain da adum ngasi gi lotion gre mathangi video da mu pur anoba pur la age ngasi di bye bye